Matamgi Manipuri Wari channel asibu tambiriba kwaipam namakpo taram nokjari ngasi sum hausangom Oktabi kuntaruk suba tangkak amo uduna lakjari mayam punna taminarasi Shinthagi phone langpaga mairamba panthaba tawda phone du paikhatli Keke Iba pakhatjana gawrakliba matawduda Shintha wadi ngangda makhol thongna kapae mairama na themjinaba kan hotnei Keke si to tanga da bank kapadi ai leifam khangdi nang kap kan pom na mag ai na fana masingi si kap kan please hojik te yori go fipam sida nang pela bana tro ifam da gi laptop cry ba da laptop madi kasi to laptop si ai ko Shintha du kham bayandri he ga du mang kap ni mairamba su sinthagi matong du da ma kap ning labani adubu tap tharanga hairakni Keke nang adu main hainu ai hojik so nang gi da manglipli ai nang ga kaina bangam loi mairaba nang ai wakal thado ai maning sing lakan nang ai som kana bau bau na ragam si ai ngamoi Keke adu main hainu ai hojik awu do si kai ai shiki bada so batik jaje wajarak labi mada kari mo hode Wahai mathok jelakdri masano phongatli nang nong maning ni sidadi khango akhoi ni mapalam na chakrasi Shintha na tapna masa phanchaladuna ai madu yaba kam loi nang ya da ba yadoi ai hai ba wasai ya da ba taradi ai sai thana si jakini mairaba nang ka tumai tau adudi tangai ni hai ba ya da ba yadoi ko na sanarasi akhoi da malak ba male ithamage Phari tham ai ticket kak la dawni kolong dorke Shintha mabungi makhol da maduda kina mapan thorak e hemadu yam sauna leirami Shintha umbaga asang pom hai thaduna jangsilaga hairakni Hey Oktabi nang sida launa Ambe shana na akhoi di mi gi mangdane mai se thampam leije natte nang bu namai dumal chet amta pandraba nang na han khe du tawri da tawri na tawri sidi Oktabi oidaga sel tali boire Lehau du tama ngamji macha mamaungi mijaidu masu macha nupi bu warau da badi nate adu batap na khamjalekli Achoba yarido haukrada na mina takraga kaino makhalani ne Hemba du shauna mama da mong ansala na tokpu yaroi ni ma haujiti miya mang da koiso ikai banang ledana Imana ngangsei kangkat na sipibam serok pa na dro Ay dinok punong ningine Masagi hakjang nyo laga hingni na khali banang ba Mi khwai so lengnari Pisa lon sa taw ni khangde amani khangde Namit ta lairang mayik uda ba sanati Kaino ba ha kaino to budi yai dana Laihaw do kapla dana imagi himba yarin he to ima ta bangam tren he pom na magse ai no hen bani ija sing bu mamai na de o ada pa ying da pom na baging sing ka ba da ima na pangal son bi oi ba asi mag na ni nauri bi chagi kok ta ki ba do Yarima khangi Matam khara mapalam na leiga da ba phaw ba Oktabi gi pause ta ba sin leifam khangdan nan thorai ni Fazare da nawrikte leba pungjok thele dana ibung o nang wahai do mi to pan hai ba nang mang na chalda ani rakshu na pan ganu ko Oktabi do padi Oktabi hai ba ta mani Lehau do macha hema ge wa do da yam saugat na na chal sin Oktabi oi ki ba se bu kari maram da gi no ha kari maram da gi no khak bra na nang na mi oi na ba khoda ba da na chan sin ki am wa ki ado ba nang na matik char ba kan da han ying la ki bro ha ying la ki bro nang ba Hemba shande shaung na haire e Kari gi khangdane Masak matong na phajarabani na nupa mayam pha dana amaga mupun adu masana Oktabi orak patabani Lehau na macha nupa hemba da kupang na thai Abi shana so mamit da paina Lehau ga Shintha ga da saung ningli Hemba da saung na gangla dun hairakle Ima sige si Oktabi si kangkalaga ay bu kupang na thai ni ne ha Shintha do o khong na kapli Makot tu suloy na do na mabang haijarai
ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯄꯤꯔꯣ ꯄꯨꯝꯅꯃꯛ ꯂꯥꯏꯆꯠꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯂꯩꯍꯥꯎꯁꯨ kapna ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯆꯤꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯆꯜ ꯑꯁꯤꯗ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯂꯤꯁꯦ ꯅꯪꯅꯅꯤꯅꯦ ꯅꯪꯇꯕꯨ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒ ꯅꯨꯄꯤꯒ ꯄꯨꯟꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯪꯗꯤ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯩ ꯅꯥꯕꯗ ꯆꯠꯈꯤꯕ ꯁꯦꯜ ꯀꯌꯥ ꯌꯥꯝꯃꯤ ꯍꯥ ꯅꯅꯥꯎꯁꯤꯡ ꯏꯃꯥꯅꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯍꯤꯡꯂꯦ ꯍꯥꯏꯕ ꯅꯪꯕꯨ ꯅꯣꯡꯇ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯣ ꯅꯅꯥꯎꯒꯤꯅ ꯍꯥꯏꯅ ꯒꯨꯂꯤ ꯃꯔꯨ ꯑꯃ ꯂꯩꯔꯒ ꯄꯤꯔꯛꯈ꯭ꯔꯕꯅ ꯍꯦ ꯑꯝꯕꯦꯁꯅꯥꯗꯨ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯋꯥꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯂꯝꯆꯠ ꯂꯨꯖꯗ꯭ꯔꯒ ꯇꯥꯃꯣꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯆꯥꯎꯈꯠꯇꯕꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯇꯥꯃꯣ ꯀꯥꯟꯅꯗꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯀꯔꯕꯥꯔꯁꯦ ꯇꯧꯃꯤꯟꯅꯔꯤ ꯃꯥꯜꯂꯦ ꯇꯨꯀꯠꯆꯩ ꯆꯠꯂꯁꯤ ꯂꯥꯎ ꯊꯨꯏ ꯂꯥꯎ ꯆꯠꯁꯤ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯍꯧꯅꯗꯦ ꯑꯅꯤꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ ꯁꯤꯟꯊꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯂꯩꯍꯥꯎꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤ ꯈꯪꯕ ꯅꯨꯃꯤꯠꯇ ꯁꯤꯟꯊꯥꯅ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯅꯣꯡꯃ ꯂꯤꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯀꯨꯏꯕꯗꯤ ꯅꯠꯇꯦ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯆꯥꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯈꯤꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯤꯟꯊꯥ ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯗ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯤ ꯂꯩꯍꯥꯎ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯏꯕꯦꯝꯃ ꯇꯣꯛꯑꯁꯦ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯅ ꯏꯆꯥꯕꯨ ꯏꯟꯊꯣꯛꯂꯁꯨ ꯏꯃꯥꯅꯗꯤ ꯏꯆꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯈꯤꯅꯤ ꯈꯪꯍꯧꯗꯦ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯃꯥꯡ ꯊꯥꯔꯛꯂꯤꯕꯗꯨ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯨꯡꯅꯅ ꯀꯤꯅ ꯇꯇꯨꯛ ꯌꯦꯡꯂꯛꯂꯤ ꯂꯩꯍꯥꯎꯅ ꯇꯞꯂꯞꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯒꯤ ꯑꯣꯏꯔꯕꯅꯣ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯏꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯌꯥꯝꯁꯨ ꯋꯥ ꯇꯥꯟꯅꯖꯔꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯒꯁꯨ ꯂꯣꯏꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯁꯤꯟꯊꯥꯒꯤ ꯍꯟꯗꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯈꯔ ꯂꯧꯖꯔꯤ ꯋꯥꯔꯦꯞ ꯑꯗꯨꯗꯤ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯦꯒ ꯁꯤꯟꯊꯥꯒ ꯈꯨꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯕ ꯇꯥꯔꯦ ꯏꯅꯦ ꯍꯣꯏꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯊꯕꯛꯁꯨ ꯑꯩꯈꯣꯏ ꯇꯧꯖꯅꯤꯡꯗꯦ ꯂꯩꯍꯥꯎꯗꯨ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯅꯗꯤ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨꯗ ꯅꯈꯣꯏ ꯃꯌꯥꯝꯗ ꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯃ ꯑꯣꯏꯔꯁꯨꯅꯦ ꯏꯅꯦ ꯈꯨꯔꯨꯝꯒꯦ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯅꯦ ꯈꯨꯜꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯅꯤ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯕꯤꯅꯨ ꯃꯌꯥꯝ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯃꯃꯥ ꯃꯆꯥꯁꯨ ꯌꯦꯡꯅꯔꯒ ꯀꯞꯂꯒ ꯂꯩꯍꯧꯏ ꯃꯌꯥꯝꯗꯨ ꯃꯥꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯇꯧꯅꯕ ꯌꯥꯎ ꯐꯧꯅ ꯉꯥꯡꯅꯕ ꯌꯥꯎ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯑꯆꯧꯕꯅ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯊꯣꯏꯕꯤꯁꯨ ꯄꯥꯈꯠꯅ ꯅꯍꯥꯟꯒ ꯎꯅꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯎꯅꯔꯛꯏ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯍꯧꯔꯤꯒꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯔꯤꯁꯦ ꯑꯩꯁꯨ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯦ ꯁꯤꯟꯊꯥꯁꯦ ꯄꯨꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯒꯦꯅ ꯍꯥꯏꯍꯧꯏ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯤꯟꯊꯥꯁꯦ ꯃꯥꯅꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯁꯨ ꯁꯤꯟꯊꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯕꯨ ꯑꯩꯅ ꯅꯥꯎꯗ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯣꯏꯁꯤꯕꯣ ꯅꯥꯎꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯁꯤꯟꯊꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯎꯅꯕꯤꯔꯛꯄ꯭ꯔꯣ ꯎꯅꯗꯦꯗ ꯀꯔꯤꯒ ꯎꯅꯔꯨꯗꯣꯏꯅꯣ ꯎꯅꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯇꯧꯅꯤ ꯅꯥꯎꯅ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯖꯔꯁꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯅꯨꯡꯊꯤꯜꯅꯤ ꯃꯂꯥꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯣꯏ ꯄꯥꯕꯣ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯕꯁꯦ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯣꯏꯔꯦꯗ ꯅꯠꯇꯦ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯆꯠꯂꯨꯁꯤ ꯃꯃꯥꯏꯗꯨꯗꯅꯦ ꯏꯈꯨꯠꯁꯦ ꯄꯦꯟꯅꯅꯦ ꯈꯨꯄꯥꯛꯁꯤꯅ ꯍꯟꯖꯤꯟ ꯑꯝꯇ ꯊꯥꯔꯨꯒꯦ ꯍꯦꯔꯥ ꯑꯣꯛꯇꯕꯤ ꯃꯥꯅꯁꯨ ꯏꯆꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕꯒ ꯁꯤꯟꯕ ꯁꯥꯏ ꯃꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯅꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯂꯔꯣꯏ ꯍꯣ ꯐꯔꯦꯁꯦ ꯆꯠꯂꯨꯔꯁꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯑꯗꯨꯒ ꯌꯥꯝ ꯀꯥꯏꯕ ꯃꯤꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯆꯨꯝꯅ ꯅꯆꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯔꯝꯗꯨ ꯈꯛ ꯍꯥꯏꯌꯨ ꯀꯨꯕꯦꯔꯒ ꯃꯂꯥꯡ ꯑꯗꯨ ꯄꯟꯊꯥꯗ ꯁꯤꯟꯊꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯂꯥ ꯌꯧꯕꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯀꯟꯅ ꯀꯧꯔꯛꯏ
ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤꯅꯦ ꯂꯩꯍꯥꯎꯗ ꯃꯄꯥꯟꯗ ꯃꯃꯤꯠ ꯃꯃꯥꯏ ꯄꯣꯝ ꯄꯣꯝꯅ ꯇꯞꯅ ꯊꯣꯔꯛꯏ ꯂꯩꯍꯥꯎ ꯊꯣꯔꯛꯄ ꯎꯕꯗ ꯃꯂꯥ ꯀꯣꯆꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ ꯂꯩꯍꯥꯎꯁꯨ ꯇꯞꯅ ꯏꯆꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯥꯈꯠꯄꯤꯔꯣ ꯍꯥꯏ ꯑꯩꯅꯦ ꯑꯣꯛꯇꯕꯤ ꯂꯩꯕ ꯏꯃꯨꯡꯁꯤꯗꯅꯦ ꯀꯨꯏꯅꯒ ꯂꯩꯕ ꯄꯥꯝꯗꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯌꯣꯟꯕꯤꯗꯣ ꯑꯗꯨꯒ ꯇꯔꯨ ꯇꯔꯨꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯅꯦ ꯈꯛ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯒꯅ ꯂꯥꯛꯄꯅꯦ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯣ ꯈꯔ ꯐꯥꯖꯤꯜꯂꯨꯅꯦ ꯂꯩꯍꯥꯎꯅ ꯁꯧꯔꯪꯅꯅ ꯏꯆꯦ ꯉꯥꯡꯕ ꯌꯥꯔꯦ ꯍꯥꯏꯅꯁꯨ ꯄꯪꯉꯥꯡ ꯉꯥꯡꯕꯤꯒꯅꯨ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤꯅꯦ ꯊꯦꯝꯕꯒ ꯌꯥꯗꯦ ꯑꯗꯨꯝ ꯐꯣꯟꯒꯁꯦ ꯇꯣꯏꯅ ꯇꯧꯔꯛꯏꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯁꯨ ꯅꯆꯥꯅꯨꯄꯥꯗꯨꯅꯅꯦ ꯏꯆꯥꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯟꯕꯗꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪ ꯅꯆꯥꯅꯨꯄꯤꯗꯣ ꯑꯣꯛꯇꯕꯤꯗꯣ ꯏꯆꯥꯅꯨꯄꯥꯅ ꯀꯃꯥꯏꯅ ꯄꯥꯝꯗꯧꯔꯤꯒꯦꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯅ ꯍꯧꯗꯅ ꯐꯥꯔꯤꯅꯤꯅꯦ ꯅꯍꯥꯟꯋꯥꯏꯅꯦ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯝꯗ꯭ꯔꯣ ꯅꯣꯏꯒ ꯁꯪꯒ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯃꯥꯅ ꯆꯥꯁꯦ ꯍꯩꯅꯗꯦꯅꯦꯍꯦ ꯂꯩꯍꯥꯎꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯄꯥꯝꯕ ꯄꯥꯝꯗꯕꯗꯤ ꯈꯪꯗ꯭ꯔꯤ ꯏꯆꯥꯅꯨꯄꯤꯅ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ ꯍꯥꯏꯔꯛꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯃꯥꯅ ꯏꯆꯦ ꯃꯂꯥꯗꯣ ꯍꯦꯟꯅ ꯀꯣꯏꯗꯧ ꯁꯤꯛꯃꯟꯈ꯭ꯔꯦ ꯁꯥꯡꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯃꯆꯤꯡꯁꯦ ꯂꯥꯛꯇꯧꯔꯤꯗ ꯑꯁꯤ ꯃꯁꯝꯁꯦ ꯐꯨꯏꯗꯅ ꯅꯪ ꯉꯁꯤ ꯐꯣꯏꯔꯣꯅꯦ ꯐꯣꯏꯔꯣꯁꯦ ꯐꯣꯏꯔꯣ ꯂꯥꯛꯑꯣꯅꯦꯁꯦ ꯑꯅꯤꯅ ꯆꯨꯟꯁꯤꯟꯅꯔꯒ ꯁꯝ ꯐꯣꯏꯅꯒꯦ ꯇꯧꯕꯗ ꯀꯨꯕꯦꯔ ꯊꯣꯡꯒꯥꯜꯔꯣꯝꯗꯒꯤ ꯆꯨꯟꯁꯤꯜꯂꯛꯇꯨꯅ ꯃꯂꯥꯕꯨ ꯈꯥꯝꯗꯣꯛꯂꯤ ꯃꯃꯥ ꯁꯦ ꯌꯥꯔꯦꯁꯤ ꯆꯦꯟꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯕꯣ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯥꯒꯤ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯆꯤꯡꯉꯤ ꯃꯂꯥ ꯁꯥꯎꯅ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅꯨꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯌꯨꯝ ꯍꯟꯕꯒ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯥ ꯑꯆꯧꯕꯒꯤꯅꯦ ꯃꯅꯥꯛꯇ ꯆꯠꯁꯤ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯨꯗ ꯆꯪꯕꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯔꯤꯕꯅꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯣ ꯑꯁ ꯁꯤ ꯀꯥꯟꯅꯗꯕꯗꯅꯦ ꯉꯥꯡꯗꯅ ꯂꯩꯔꯦ ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯆꯠꯂꯁꯤ ꯂꯥꯎ ꯃꯂꯥꯒ ꯀꯨꯕꯦꯔꯒꯗꯣ ꯄꯟꯊꯥꯔꯝꯗ ꯑꯃꯨꯛ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯊꯣꯏꯕꯤꯁꯨ ꯃꯪꯒꯣꯜꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯃꯂꯥꯒ ꯀꯨꯕꯦꯔꯒ ꯀꯨꯝꯃꯛꯄꯗ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯃꯂꯥꯗꯣ ꯍꯥꯏꯐꯦꯠ ꯆꯨꯛꯂꯗꯨꯅ ꯑꯆꯧꯕꯗꯤ ꯀꯗꯣꯝ ꯂꯩꯒꯦ ꯏꯃꯨꯡꯗ ꯂꯩꯌꯦ ꯏꯃꯥ ꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯀꯧꯊꯣꯛꯆꯔꯛꯑꯒꯦ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯑꯆꯧꯕꯕꯨ ꯀꯧꯊꯣꯔꯛꯏ ꯃꯂꯥꯒ ꯀꯨꯕꯦꯔꯒꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ ꯑꯆꯧꯕꯅ ꯊꯧꯔꯛꯄꯒ ꯄꯥꯕꯨꯡ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯃꯥꯅ ꯆꯠꯂꯨꯁꯦꯗ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯥꯛꯄꯅꯤ ꯅꯕꯥꯏꯈꯣꯏꯗꯤ ꯏꯕꯥꯏꯒ ꯏꯆꯦꯒꯗꯤ ꯗꯦꯜꯂꯤꯗ ꯆꯠꯈꯤ ꯃꯆꯥ ꯍꯣꯜꯗꯨꯒꯤ ꯁꯨꯇꯤ ꯐꯪꯉꯦꯅ ꯑꯆꯧꯕ ꯏꯃꯥꯅ ꯂꯥꯛꯏꯁꯦ ꯅꯪꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯇꯧꯏꯅꯤ ꯏꯃꯥ ꯀꯩ ꯃꯇꯥꯡꯒꯤ ꯅꯅꯥꯎꯒꯤ ꯂꯩꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯏꯃꯥꯗ ꯑꯝꯇ ꯇꯥꯛꯎꯅꯦ ꯑꯆꯧꯕꯗꯨ ꯆꯤꯡꯅꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯤꯕꯣ ꯏꯃꯥꯅ ꯁꯥꯗꯣꯏ ꯋꯥꯔꯤꯗꯣ ꯁꯤꯟꯊꯥꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯗꯤꯅꯦ ꯁꯥꯕꯤꯔꯨꯔꯅꯨ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯂꯥꯗꯨ ꯁꯥꯎꯅ ꯈꯣꯟꯀꯠ ꯈꯜꯂꯛꯇꯨꯅ ꯍꯩ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥ ꯀꯥꯟꯅꯔꯔꯣꯏꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯗꯧꯒꯦ ꯃꯣꯏꯕꯥꯅꯤ ꯉꯥꯛꯊꯣꯛ ꯉꯥꯡꯁꯤꯟ ꯇꯧꯅꯔꯒ ꯍꯤꯡꯃꯤꯟꯅꯔꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯐꯔꯦ ꯅꯪꯅ ꯃꯐꯝ ꯇꯥꯛꯑꯣ ꯌꯥꯗ꯭ꯔꯒꯅ ꯐꯣꯟ ꯇꯧ ꯏꯃꯥꯅ ꯇꯧꯔꯗꯤꯅꯦ ꯃꯥ ꯐꯣꯟ ꯄꯥꯏꯔꯛꯑꯣꯏꯅꯦ ꯑꯆꯧꯕ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯩꯔꯥꯕꯗ ꯇꯧꯔꯤ ꯔꯤꯡ ꯆꯠꯄꯒ ꯂꯥꯎ ꯊꯥꯗꯣꯛꯏ ꯇꯥꯃꯣ ꯀꯩ ꯂꯩꯔꯒꯦ ꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯎ ꯃꯂꯥꯗ ꯇꯞꯊꯔꯗꯨꯅ ꯅꯥꯎꯕ ꯅꯪ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯕ ꯄꯥꯝꯃꯤ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯎꯀꯣ ꯏꯃꯥꯅ ꯁꯥꯅꯤꯡꯂꯤꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯔꯤꯗꯤ ꯑꯩ ꯁꯥꯅꯤꯡꯗꯦ ꯅꯣꯏꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ ꯅꯈꯣꯏꯅ ꯁꯤꯟꯊꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯈꯪꯅ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯅꯤ ꯑꯩ ꯇꯤꯀꯩ ꯀꯛꯄꯁꯨ ꯂꯣꯏꯔꯕꯅꯤ ꯁꯤꯟꯊꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯂꯞ ꯆꯠꯈ꯭ꯔꯅꯤ ꯃꯩꯔꯥꯕ ꯐꯣꯟꯗꯣ ꯐꯠ ꯂꯥꯎꯅ ꯀꯛꯈꯤ ꯃꯂꯥꯁꯨ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯤ ꯃꯂꯥ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣꯅꯦ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔ ꯃꯇꯝꯗꯅ ꯏꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕ ꯈꯣꯏꯗꯧ ꯊꯤꯠꯂꯤꯕꯗꯣ ꯅꯥꯎꯒꯤ ꯑꯅꯤꯡꯕ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗ ꯅꯥꯎꯅ ꯐꯥꯎꯔꯝꯒꯗꯕꯗꯣ ꯏꯃꯥꯁꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯃꯂꯥ ꯋꯥꯉꯥꯡꯗ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ
Thaibina cha thakise haibaga yadaba makai chatkre. Kobirso magi loinabigi matung inadona samthokre. Somdana phone tawnarimado manakta lairiba Pritam hoi sutaribani aduna hairakli. Kiki hairino. Wari sasi sini. Yumda lausinidana. Asok koi basidi phone tarokde. Aduga phone se so tamogi number oibe pairabani. Moigi number oiramladi pairamoidongni. Pharisi. Adu wadu to. Ado hawjiti nangi ning mathong nanindana. Rakesh na nangi flight ticket say nongmani nindanga ngangkat payadine phadawni. Sat haningi oriba situation sina. Aiso ngangkat haningbani upai leitre. Yareda changdaw leresida ngaigamdaba tawano. Mairabana taptharaduna aduina tedabai. Santado wakal pakana khanjalamni tawni. Ada kharathuna changani faidana. Hoida. Ado nangdige kakpasibo shintadi khaikraba. Haidri. Kok haikrodana matam leitre. Numidang do gyantan hairage tawni. Hoi. Hore numidang wari nungai na saru. Aduga haidu. Ado Rakesh ko eni so thokina ma tawragi thengnani. Hoi phari. Aishu samle hauragi. Pritam ga Rakesh ka su thokre. Mairamba so wakal khara khandona phamungdoda phamna ka lehauri.